Lakhipuronline puthokjaba February ki tang 13 Irai numit ki Khomjinba Pao tabirasi. Ahanbada maroiba pao. Ngarangi cabinet mifamna plastic ki polamsing sizinaba thingba amasung gari gi speed ki matang da khanakre. Manipur Vidhan Sabha gi ahanba amasung anisuba tangka ki mikhal gi matam hongdok hongjin tawkre. Kamarbonda yummai chakpa gi thodokta awaba tarba imungda Jingya Lekai Jagannath Laisang Committee Jarol Tolana Tengbangkre. Jiribam Kendra gi oina ex-MLA Muhammad Asabuddin JDU gi mirep oina nomination file tawkre amasung Assamda mioi chaniga marputra marigi masada COVID ki anuba case thengnakre. Laichada sin ngarang mioi manga sikre. Hauzik mapung oiba pau tabirasi. Ngarang pangthokiba Assam gi cabinet mifamda tongan ba wafam kayamarom khanakre. Mukhyamantri Dr. Himanta Biswa Sarmana mayai tangba loduna pangthokiba mifamda gari thobagi speed ki matangda khanaki. Accident tawbagi chang hanthahanaba municipality gi lambida pungda kilometer 60 gi mathakta thobada athingba thamba aduga 4 lane oiba lambida gari thobagi chang pungda kilometer 60 gi mathakta thobada athingba thamba haibana chingba gi matangda warep nakhi. Cabinet ki warep asigi matangda miyamna nimit 15 gi manungda makhoi gi oiba mot sing phongdoroknaba hairi. Ngarangi mifamna Assamda plastic carry bag sizinaba mapung phana thingnabagi matangda su kupna khanaki. Manipur Vidhan Sabha mikhal gi matam hongdok hongjin tawkre. Ahanba phase na February gi tang 19 da aduga anisuba phase na March gi tang 5 da mikhal pangthoklagani. Election Commission ngarang thadorkiba cherol amagi matungina ahanba phase ki mikhal February gi tang 28 oigani haina tawramba adu February gi tang 19 da oiragani aduga anisuba phase ki mikhalna March gi tang 3 da pangthokani haina tawramba adu March ki tang 5 da oina pangthoklagani haina lauthokre. Ahanba phase da nupi candidate 15 yauna mirep 165 na mikhal da lamba tawnaragani. Jiribam district ki Jingdong lekai da leiba Deputy Commissioner gi office complex da Jiribam Kendra gi oina ex-MLA Muhammad Asabuddin ngarang sagolsen numita Janata Dal United JDU gi mirep oina nomination file tawkre. Nomination file tawba aduda mioi anina proposer oiduna mirep chepisinki. Mirep chepisilaba matungda paumi singna hangba wahang amaki paukhumda Muhammad Asabuddin hai miyamna chanbiduna kahanbirabadi jiri gi hiram kudimakta chakhodnaba thawai hakchang yauna honagani haiki. Ahanbada jiri gi lambi thong phanba amadi sel thongi pibam phaganana bahonagani haina mahakna phongdokhi. Amaromda Indian National Congress INC gi mirep oiriba Badur Rahman su mirep chepisinki. Panbayai BJP gi mirep N Budhachandra amadi NPP gi mirep MK Abbas Khan imsakaisha numita mirep chepisinki. Sanbiduna mayam nungsibiduna kahan bibitaragadi jiri gi hiram punamakki development da aina thawai hakchang yauna honagani haiba message ama egoi ladiba ichinna media gi friends kutang da mayam da janinge especially tawning badi jiri gi hojiki lambi thongi pilong yam phattawa economical development dakar laiba employment ki problem laiba makaise ai handaki election ki agenda oigani masida based on election campaign thogani chi id education no na pinning jiri le siba ko ka jiri mayon ni laptop singida lal su tambagi kurung sawa yam mo ne singsi masiana pinning du makata to padi jiri pajang public yam pam ki jiri lambi thongsi ne adu masuina to ne khan Kasargi Borkola Kamarbon Khungangda S Biren Singhagi yum maina tumna chakhiba dugi mateng oinanabagi damak Jingya Lekai Jagannath Laisang Committee Jarol Tola Bazar Kasargi maigedagi selgi tengbang khara haukiba jumsa kaisa numit February gi tang 9 da awaba taraba imung manungda khusinakre. Jumusi Pungda Jina khoi mayam le yaisi khangan dungduna ra tawjeban akoi ngasi pidoriba sena sina magi awaba singduga
खितंग मतेंग ओइग्रदि यूमसा कैसगी नुमिदांगदा फॉरेनर चेक पोस्ट जिरीबाम पुलिस की एसआई के उमानंदन लुचिंग टीम अमना लाकदरिबा मणिपुर विधानसभा मिखलगी चेक्सिल थौरांग लौखटपा ओइना खेत्रीमयम रवि कुमार सिंह की मिडेंग मखादा एफसीपी जिरीबाम की गेट मनाक्ता चेकिंग चथबदा जिरीबाम रोमदा लाकपा टाटा ट्रक अमदगी लुपा लिसिंग यांखैरोंगी ओइगदबा कंट्री मेड यू फागटपा ngamkhre मसिबु पुरकपा टाटा ट्रक की मपु तमेंगलोंग डिस्ट्रिक्ट तगिने हाइरी मखा ताबा आइन की ओइबा थबक थोरम चथननबा फारबा पोटलम सिंह जिरीबाम की ओसिदा सिनखरे हाइरी कंगलैपाक लोइना सिलोन अपुनबा मरुप इम्फाल की कुनसुबा मपो कोमन अमदी मना लांथोकपगी थोरम फेब्रुआरी की तांग 9 दा मणिपुर ड्रामेटिक यूनियन याई स्कूल पुलिस लैन इम्फाल दा पांथोखरे थौरमदा मणिपुरी लैंग्वेज एडवाइजरी बोर्ड की कन्वेनर किरण कुमार ना चीफ गेस्ट अमसुंग थियाम ओंगबी सिलेमना प्रेसाइड तौखी थौरम हौदोकपगी मैरा अथोइबा मिथुंगसिंगना चुखटपिखिबगा लोइनाना लैखिद्रबा लुपलोइसिंगी मफमदा लैसु कटखी असेम मेमचा वाहेंगबम रोमेन मैतै डॉक्टर खेत्रीमयुम शांता मुतुम मनितोंदा मनासिंग लांथोखी मखाताना होटनाजमन मना 2012 मनाना चोंगथाम मंगलेम मैतै एलांगबम इसै हनबी कोलोम अचौबी अमसुंग अथोकपम बिरबाबुदा लांथोखी सकनाइरबा वारिमचा इबा कोमलाकांता पंगसा ताबम अमसुंग इमाखोल की प्रेसिडेंट डॉक्टर आर.के. गुणचंद्र पब्लिक लाइब्रेरी की प्रेसिडेंट अजित कुमार शर्मा अमसुंग डॉक्टर निर्मला राजकुमारी सु सरुजाखी प्रोग्राम अदु कंगलैपाक लोइना सिलोन अपुनबा मरुकी जनरल सेक्रेटरी मयेंगबम जमुनाना मियाम ओकपगी वारोल थौरमगी नुंगी ओइबा वारोल सुपीखी असम दा हौकिबा पुंग कुनमरी दा मियोय 19 सुबना निपान चांगेंग चथबदा मियोय चनी गा 43 गी मसादा कोविड-19 नाबा थेंगनारे पॉजिटिव ओइबगी चांग चादा 0.9 ओइरी लाइचेट असिना ngarang मियोय मंगा सिखी फरकपगी चांग चादा 49.2 ओइरी अरोइबदा मरोइबा पाव अमुखन्ना ngaranggi cabinet mifamna plastic ki polam sing sizinaba thingba amasung gari gi speed ki matang da khanakre manipur vidhan sabha gi ahanba amasung anisuba tangka ki mikhal gi matam hongdok hongjin tawkre kamar bonda yum mai chakpa gi thodok ta awaba tarba imungda jingya lekai jagannath license committee jaral tolana tengbangkhre jiribam kendra gi oina ex mla mohammad asabuddin jdu gi mirep oina nomination file tawkre amasung असम दा मियोय चनीगा 43 की मसादा कोविड की अनुभव केस थेंगनखरे लाइचत असिन ngarang मियोय मंगा सिखरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोक जबा ngasi gi oinadi matang asida loijare।